ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯄꯗ ꯗꯌꯥꯜ ꯃꯆꯜꯕꯨ ꯀꯧꯗꯨꯅ ꯂꯩꯃꯥꯏꯗ ꯀꯨꯟꯊꯩ ꯁꯅꯥꯊꯣꯏꯕꯨ ꯀꯣꯟꯈꯠꯂꯤ ꯈꯨꯕꯥꯛꯇꯨꯅ ꯈꯖꯥꯏꯗꯨꯗ ꯁꯦꯠ ꯁꯦꯠ ꯊꯥꯔꯒ ꯀꯧꯏ ꯁꯅꯥ ꯃꯤꯠ ꯄꯥꯡꯉꯨ ꯍꯥꯏꯔꯒ ꯁꯅꯥ ꯍꯦ ꯁꯅꯥ ꯇꯥꯃꯣꯆꯥꯅ ꯀꯧꯏꯁꯤ ꯇꯥꯗ꯭ꯔꯣ ꯏꯁꯥ ꯀꯩꯗꯧꯔꯦ ꯚꯦꯝꯃ ꯃꯃꯥꯒꯤ ꯁꯅꯥ ꯃꯤꯠ ꯄꯥꯡꯉꯨꯁꯦ ꯏꯁꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯇꯝꯐꯥꯅ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄꯅ ꯌꯣꯝꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯤ ꯍꯥꯏ ꯃꯃꯥ ꯏꯁꯥ ꯀꯩꯗꯧꯔꯦ ꯕꯕꯥꯒꯤ ꯁꯅꯥ ꯆꯥꯛꯁꯪꯗ ꯂꯥꯎꯅꯈꯤꯕ ꯇꯥꯕꯗ ꯅꯤꯡꯊꯦꯝꯁꯨ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯃꯆꯥꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯐꯝꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯤꯍꯨꯜ ꯌꯦꯡꯉꯤ ꯗꯌꯥ ꯅꯆꯜꯁꯤ ꯊꯥꯡꯉꯨ ꯃꯃꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯤ ꯏꯁꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯗꯣꯛꯇꯔ ꯀꯧꯒꯦ ꯃꯣꯕꯥꯏꯜ ꯄꯤꯔꯛꯎꯅꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯇꯝꯐꯥꯁꯨ ꯃꯣꯕꯥꯏꯜ ꯊꯤꯕ ꯌꯥꯎꯈꯤ ꯗꯌꯥꯜ ꯁꯅꯥꯊꯣꯏꯕು ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯒ ꯍꯤꯞꯍꯟꯕꯤꯔꯦ ꯑꯗꯨꯒ ꯄꯥꯈꯠꯅ ꯌꯦꯡꯂꯤ ꯃꯆꯜꯕꯨ ꯃꯥꯅ ꯌꯦꯡꯂꯤꯉꯩꯗ ꯁꯅꯥꯊꯣꯏ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯥꯃꯣꯆꯥ ꯏꯁꯤꯡ ꯊꯛꯀꯦ ꯍꯣꯏ ꯃꯇꯥꯡꯁꯤꯗ ꯅꯤꯡꯊꯦꯝꯒ ꯇꯝꯐꯥꯒꯁꯨ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝꯅ ꯗꯌꯥꯜ ꯅꯆꯜ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯈꯨꯔꯥꯝꯆꯥ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤꯕ ꯕꯕꯥ ꯂꯧꯔꯨꯈꯤꯒꯦ ꯃꯄꯥꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯆꯥꯅ ꯄꯨꯔꯛꯄ ꯊꯛꯀꯦ ꯍꯣ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤꯅꯦ ꯗꯌꯥꯜ ꯆꯠꯂꯣ ꯏꯆꯥ ꯁꯅꯥ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤꯌꯦ ꯗꯌꯥꯜ ꯆꯦꯟꯈꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯆꯥꯏ ꯃꯅꯥꯛ ꯐꯝꯂꯒ ꯍꯪꯉꯤ ꯇꯝꯐꯥꯅ ꯃꯃꯥꯒ ꯕꯕꯥꯒꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯃꯤꯍꯨꯜꯒꯁꯦ ꯂꯋꯥꯏꯗꯅꯤ ꯆꯣꯡꯂꯤꯕ ꯏꯆꯥ ꯁꯅꯥꯅꯕꯨ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏꯅ ꯅꯠꯇ꯭ꯔꯅꯦ ꯕꯕꯥꯒꯤ ꯁꯅꯥ ꯅꯤꯡꯊꯦꯝꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯊꯣꯏ ꯅꯣꯛꯇꯨꯅ ꯑꯗꯨꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯏꯁꯤꯡ ꯄꯨꯔꯛꯑꯦ ꯗꯌꯥꯜꯅ ꯏꯟꯕꯤꯕ ꯏꯁꯤꯡꯗꯣ ꯁꯅꯥꯊꯣꯏ ꯃꯕꯨꯛ ꯄꯦꯟꯅ ꯍꯥꯎꯅ ꯊꯛꯆꯩ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯗꯌꯥꯜ ꯁꯨꯛꯊꯩ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯅ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯛꯄꯗ ꯃꯥꯅ ꯎꯗ꯭ꯔꯤꯉꯩꯗ ꯅꯣꯛꯃꯤ ꯇꯧꯏ ꯁꯅꯥꯊꯣꯏꯅ ꯋꯥꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥ ꯑꯩ ꯇꯨꯝꯒꯦ ꯁꯨꯝꯕꯤꯌꯨ ꯇꯥꯃꯣꯆꯥ ꯑꯩꯅ ꯁꯦꯝꯃꯝꯕꯗꯣ ꯅꯪꯅ ꯁꯦꯝꯕꯤꯔꯣ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯗꯣꯏꯅꯤ ꯑꯣꯀꯦ ꯍꯌꯦꯡꯗꯤ ꯇꯥꯃꯣꯆꯥꯅ ꯊꯤꯟꯅꯤ ꯊꯦꯡꯛꯌꯨ ꯇꯥꯃꯣꯆꯥ ꯃꯤꯠ ꯅꯥꯃꯇ ꯀꯨꯞꯄꯤ ꯗꯌꯥꯜꯁꯨ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧ ꯇꯝꯂꯛꯏ ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯏꯆꯥ ꯁꯅꯥ ꯇꯨꯝꯒꯦ ꯁꯨꯝꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯣ ꯁꯨꯝꯕꯤꯌꯨꯗꯅ ꯍꯣꯏ ꯇꯨꯝꯃꯨ ꯃꯃꯥ ꯁꯨꯝꯕꯤꯒꯦ ꯃꯃꯥ ꯏꯁꯩ ꯁꯛꯄꯤꯌꯨꯀꯣ ꯁꯛꯀꯅꯤ ꯁꯅꯥꯊꯣꯏꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯣꯟꯈꯥꯡꯅꯗꯨꯅ ꯍꯤꯞꯂꯛꯏ ꯇꯝꯐꯥꯁꯨ ꯃꯆꯥꯒꯤ ꯃꯁꯝ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯃꯆꯥꯕꯨ ꯁꯨꯝꯕꯤꯔꯛꯏ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯁꯛꯂꯛꯄ ꯅꯨꯡꯁꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩꯅ ꯁꯅꯥꯊꯣꯏꯕꯨ ꯑꯁꯨꯝ ꯇꯞꯅ ꯇꯨꯝꯊꯍꯜꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯅꯨꯡꯁꯤꯅ ꯄꯥꯝꯃꯨꯅ ꯌꯦꯡꯖꯩ ꯗꯌꯥꯜꯁꯨ ꯅꯤꯡꯊꯦꯝꯕꯨ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯄꯤ ꯇꯥꯏ ꯑꯁ ꯅꯪ ꯋꯥꯗꯣ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯃꯣꯕꯥꯏꯜꯗ ꯏꯆꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯠꯈꯨꯅ ꯃꯀꯣꯛ ꯈ꯭ꯔꯣ ꯈꯣꯠꯇꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯍꯥꯟꯕꯅꯤ ꯏꯆꯟꯅ ꯍꯥꯏꯕ ꯋꯥꯗ ꯃꯤꯠꯈꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯗꯨꯗ ꯏꯆꯟꯗꯣ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯆꯠꯃꯤꯟꯅꯅꯤꯡꯗ꯭ꯔꯤꯔꯣ ꯅꯪꯒꯤꯗꯣ ꯅꯠꯇꯦꯗ ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯉꯥꯡ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯉꯥꯏꯈꯣ ꯅꯪꯅ ꯁꯥꯔꯤ ꯃꯊꯥꯗꯨꯕꯨ ꯀꯩꯒꯤꯅꯣ ꯊꯥꯡꯖꯤꯡꯗ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯅꯪꯅ ꯈꯔ ꯄꯨꯕꯤꯌꯨ ꯃꯁꯤꯗ ꯅꯪꯅ ꯁꯥꯗꯣꯔꯤ ꯃꯊꯥꯗꯣ ꯀꯩꯗꯅꯣꯕ ꯀꯔꯤ ꯆꯥꯅꯔꯤꯕ꯭ꯔꯥꯕ ꯅꯪ ꯋꯥꯗꯣ ꯅꯪꯒ ꯈꯨꯔꯨꯝꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯁꯤꯔꯗ꯭ꯔꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯆꯠꯃꯤꯟꯅꯕꯗ ꯏꯆꯟꯒꯤ ꯁꯥꯎꯒꯠꯂꯛꯄ ꯃꯇꯧꯁꯤꯗ ꯃꯤꯠꯈꯨ ꯇꯞꯂꯤ ꯄꯨꯕꯕꯨꯗꯤ ꯄꯨꯒꯦꯕ ꯑꯗ ꯅꯣꯏ ꯑꯔꯤꯕꯗꯨꯅ ꯌꯥꯗꯤ ꯌꯥꯔꯛꯀꯗ꯭ꯔꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯇꯥ ꯑꯁꯤꯗ ꯏꯆꯟ ꯁꯧ ꯂꯥꯎꯔꯝꯕꯗꯣ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯆꯠꯄ ꯌꯥꯔꯣꯏ ꯀꯟꯅ ꯊꯤꯡꯂꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯏꯆꯟꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯃꯤꯠꯈꯨꯅ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯌꯥꯗꯕꯅꯤ ꯌꯥꯝ ꯇꯠꯄ ꯈꯣꯟꯊꯟꯗꯅꯤ ꯈꯨꯝꯂꯤꯕ ꯌꯥꯗꯕꯅꯤ ꯈꯨꯝꯂꯛꯄꯁꯤꯗ ꯃꯤꯠꯈꯨꯁꯨ ꯃꯥꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯅꯤ ꯌꯥꯔꯛꯑꯣꯏꯕ ꯀꯃꯥꯏ ꯌꯥꯔꯛꯇꯣꯔꯤꯒꯦ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯆꯠꯀꯅꯤ ꯂꯣꯟꯅ
ꯈꯪꯗꯧꯕꯁꯨ ꯅꯠꯇꯕꯗ ꯅꯪ ꯑꯩꯕꯨ ꯂꯣꯟꯅ ꯄꯨꯕ ꯉꯝꯃꯣꯏꯗ꯭ꯔꯣ? ꯉꯝꯃꯣꯏ ꯁꯨꯛꯉꯝ ꯉꯝꯖꯔꯣꯏ ꯌꯥꯝ ꯊꯨꯅ ꯈꯨꯝꯂꯛꯄꯅꯤ ꯏꯆꯟꯗꯨ ꯗꯞ ꯇꯧꯔꯛꯏ꯫ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯕ? ꯃꯥꯏ ꯃꯥꯡꯗ ꯐꯣꯡꯅ ꯄꯨ ꯍꯥꯏꯕ ꯅꯠꯇꯦ, ꯌꯥꯝ ꯄꯛꯇꯕ ꯇꯧꯔꯛꯀꯅꯨ꯫ ꯑꯁ ꯏꯆꯟ ꯇꯜꯂꯦꯕ ꯑꯩ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯅꯪ ꯍꯟꯗꯛꯀꯤ ꯅꯨꯄꯥꯁꯤꯗꯤ꯫ ꯀꯅꯥ ꯈꯪꯕ ꯂꯣꯟꯅ ꯏꯅꯔꯛꯑꯗꯤ ꯇꯧꯔꯛꯀꯅꯤ ꯃꯗꯨꯏ ꯅꯨꯄꯥꯗꯣ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯑꯔꯤꯕꯗꯣ ꯑꯩ ꯌꯥꯝ ꯀꯤꯖꯩꯕ, ꯈꯖꯤꯛꯇꯒ ꯅꯠꯇꯦ ꯃꯌꯥꯝꯅꯤ ꯀꯤꯔꯤꯕꯁꯦ ꯌꯥꯝ꯫ ꯃꯤꯠꯈꯣ ꯄꯛꯇꯕ ꯇꯧꯅꯨ, ꯃꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯑꯩꯅ ꯌꯥꯔꯤ, ꯑꯩꯒ ꯆꯠꯇꯧꯅꯤ, ꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯃꯥ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯇꯧꯁꯤꯟꯅꯕ ꯅꯝꯊꯥꯛꯇꯣ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ, ꯃꯋꯥ ꯂꯧꯗꯦ꯫ ꯑꯁ ꯑꯩꯀꯣ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯍꯦꯛ ꯕꯣꯝ ꯇꯥꯔꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ? ꯅꯋꯥ ꯁꯤꯔꯥꯏꯇꯥꯡ ꯍꯅꯨꯕꯗꯨꯅ ꯑꯩꯕꯨ ꯍꯦꯛ ꯐꯨꯍꯜꯂꯕ ꯅꯔꯨ ꯀꯣꯛꯊꯣꯛꯀꯗꯕꯅꯤ꯫ ꯏꯆꯟꯁꯨ ꯃꯤꯠꯈꯨꯕꯨ ꯊꯦꯝꯂꯛꯏ꯫ ꯍꯣꯏ ꯕꯥ ꯑꯩ ꯌꯥꯎꯔꯤ, ꯅꯪꯅ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ꯫ ꯍꯣꯏ ꯕꯦꯝꯃ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯅꯦ, ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯩꯅꯈ꯭ꯔꯕ ꯑꯩꯅꯤ꯫ ꯍꯌꯦꯡ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈꯤꯗꯕꯗ ꯍꯩꯅꯔꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯕꯤꯅꯕ ꯂꯩꯇꯕꯩ꯫ ꯑꯗꯨꯒꯤꯕꯣ ꯅꯪꯒꯤ ꯅꯨꯄꯤꯗ ꯇꯧꯍꯜꯂꯣ, ꯀꯩꯝ ꯋꯥꯔꯨꯅꯨ꯫ ꯍꯣꯏ ꯕꯦꯝꯃ ꯃꯔꯨꯞꯀꯤ ꯅꯤꯡꯉꯥꯏ ꯅꯨꯡꯁꯤꯕꯒꯤ ꯅꯤꯡꯉꯥꯏ ꯑꯅꯤꯁꯦ ꯌꯥꯝ ꯈꯦꯠꯅꯩꯀꯣ, ꯃꯥꯟꯅꯕ ꯈꯛ ꯌꯥꯔꯣꯏ꯫ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯑꯣꯕ ꯍꯌꯦꯡ? ꯌꯥꯔꯤꯈꯩ ꯉꯟꯇꯥ ꯂꯥꯛꯑꯣ, ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯌꯧꯅꯕ ꯍꯣꯠꯅꯁꯦ꯫ ꯍꯣꯏ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤꯁꯨ ꯆꯤꯟꯕ ꯑꯣꯏꯔꯣꯏ, ꯌꯥꯝ ꯀꯣꯝꯅ ꯆꯠꯄ ꯌꯥꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯣ ꯃꯃꯜ ꯀꯥꯍꯜꯂꯤ꯫ ꯂꯛꯅꯕꯅꯤꯗ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯀꯣꯜꯗꯨ ꯊꯝꯅꯔꯦ꯫ ꯏꯆꯟꯗꯤ ꯃꯁꯥ ꯄꯨꯜꯂꯞ ꯐꯛꯂꯥꯡꯗ ꯉꯥꯊꯩ, ꯋꯥꯈꯜ ꯈꯜꯂꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯆꯠꯄ ꯌꯥꯔꯣꯏ ꯊꯤꯡꯂꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ, ꯑꯇꯩꯁꯨ ꯃꯊꯪ ꯈꯜꯂꯛꯄꯗ ꯑꯃꯨꯛꯁꯨ ꯁꯤꯟꯊꯥꯕꯨ ꯂꯧꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯍꯩꯁꯤꯅ ꯃꯔꯣꯏꯔꯦ ꯃꯥꯅ ꯁꯥꯎꯕ ꯃꯆꯨꯛ ꯄꯩꯊꯣꯛꯂꯒ꯫ ꯃꯋꯥ ꯂꯧꯗꯦ, ꯆꯠꯂꯗꯤ ꯆꯠꯂꯦ, ꯀꯨꯁꯤꯅꯤ, ꯃꯋꯥ ꯂꯧꯗꯦ꯫ ꯀꯩꯗꯧꯔꯦ? ꯃꯆꯦꯅ ꯍꯪꯂꯛꯄꯅꯤ, ꯏꯆꯟ ꯑꯗꯨꯝ ꯈꯨꯝꯃꯤ ꯁꯥꯎꯔꯪꯗꯅ꯫ ꯍꯣ ꯋꯥꯔꯤꯅꯦ ꯋꯥꯔꯤ꯫ ꯀꯅꯥꯒ ꯁꯥꯔꯤꯕ? ꯏꯇꯣꯝꯇ꯫ ꯇꯨꯝꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯏꯆꯟꯅ, ꯆꯦ ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯌꯦꯡꯕ ꯇꯃꯛ ꯌꯦꯡꯂꯛꯏ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯐꯩꯖꯨꯞ ꯂꯣꯟꯕ ꯂꯥꯛꯅꯔꯤ꯫ ꯆꯦ ꯉꯥꯟꯕ ꯅꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯅꯤ? ꯀꯩꯒꯤꯅꯣ ꯑꯗꯨꯃꯨꯛ ꯍꯪꯒꯠꯂꯛꯏꯗꯣ? ꯌꯥꯝ ꯋꯥꯠꯂꯤꯀꯣ, ꯌꯥꯝ ꯋꯥꯠꯂꯤ꯫ ꯏꯆꯦ ꯋꯥꯈꯜ ꯇꯥꯕ ꯌꯥꯝ ꯁꯥꯒꯅꯨꯀꯣ, ꯉꯥꯟꯕꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅ ꯁꯠ ꯂꯩꯅꯤꯅ ꯂꯥꯛꯁꯤꯜꯂꯗꯤ ꯀꯞꯄ ꯂꯩꯖꯍꯧꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯀꯣꯛ ꯂꯨꯍꯣꯡꯈꯣ, ꯀꯨꯏꯁꯤꯜꯂꯛꯑꯗꯤꯅꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯅꯨꯄꯥꯗꯤ꯫ ꯏꯅꯥꯎꯅꯨꯄꯤꯔ ꯏꯃꯥꯔ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯡꯗꯅ ꯑꯩ ꯀꯃꯥꯏ ꯍꯣꯡꯗꯣꯏꯅꯣ? ꯄꯥꯈꯪꯁꯨ ꯅꯠꯇꯅ ꯑꯃꯨꯛ ꯍꯣꯡꯗꯧꯕ ꯌꯥꯒꯗ꯭ꯔꯣ? ꯑꯉꯥꯡꯆꯥ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ, ꯇꯨꯝꯅꯤꯡꯉꯦꯀꯣ, ꯆꯕꯦꯡ ꯉꯥꯡꯂꯛꯑꯅꯨ꯫ ꯃꯆꯦꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯈꯤꯕꯒꯤ ꯇꯧꯕꯗ ꯏꯆꯟꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯩꯖꯨꯞꯇꯣ ꯐꯥꯔꯒ ꯈꯥꯝꯃꯤ꯫ ꯀꯩ ꯑꯃꯨꯛ ꯇꯧꯔꯒꯦ? ꯁꯨꯝꯕꯤꯌꯨ꯫ ꯅꯪꯕꯨ ꯑꯉꯥꯡꯂꯣ? ꯃꯥꯅꯤ, ꯅꯣꯏꯅ ꯑꯉꯥꯡ ꯀꯧꯔꯤꯗꯨꯗꯤ꯫ ꯅꯥꯍꯣꯡ ꯁꯥꯔꯒ ꯄꯣꯛꯎ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯪꯕꯨ ꯐꯠꯇꯕ꯫ ꯄꯩꯊꯣꯛꯂꯒ ꯇꯨꯝꯈꯤꯒꯦ ꯇꯧꯕꯗ ꯂꯤꯟꯊꯣꯏꯅ ꯏꯆꯟꯕꯨ ꯐꯥꯏ꯫ ꯐꯥꯒꯤ ꯇꯧꯕꯅꯤ, ꯁꯨꯝꯕꯤꯒꯦ ꯂꯥꯛꯑꯣꯁꯦ, ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯂꯤꯟꯊꯣꯏꯅ ꯃꯅꯥꯎ ꯑꯣꯏꯔꯤꯕꯤ ꯏꯆꯟꯕꯨ ꯁꯨꯝꯕꯤꯔꯛꯏ꯫ ꯏꯆꯟꯁꯨ ꯅꯨꯡꯉꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯎꯏꯕ ꯍꯧꯔꯛꯏ꯫ ꯂꯤꯟꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯎꯏꯔꯨꯝ ꯃꯆꯦꯗ ꯇꯝꯂꯤ ꯄꯥꯎ꯫ ꯆꯦ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯅꯤ, ꯍꯧꯗꯣꯔꯛꯄ ꯀꯥꯎꯅꯤꯀꯣ ꯉꯟꯇꯥꯅ꯫ ꯃꯤꯠꯈꯨꯒ ꯆꯠꯇꯣꯏꯅꯤ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗꯩ꯫ ꯑꯁꯨꯛ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ? ꯍꯣꯏ ꯉꯟꯇꯥꯅ ꯂꯣꯟꯅ ꯆꯠꯇꯣꯏꯅꯤ, ꯑꯔꯤꯕ ꯎꯗ꯭ꯔꯤꯉꯩ꯫ ꯀꯅꯥꯅꯣ ꯑꯔꯤꯕ ꯍꯥꯏꯗꯤ? ꯏꯆꯟ ꯈꯖꯥꯏꯗ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯂꯩꯌꯦ, ꯃꯔꯧ ꯂꯩꯕ ꯅꯨꯄꯥ ꯑꯃ, ꯅꯨꯄꯥ ꯊꯣꯛꯄ ꯑꯉꯥꯎꯕ ꯄꯥꯈꯪ ꯑꯃ, ꯃꯥꯕꯨ ꯑꯩꯅ꯫ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯏꯆꯟ, ꯇꯁꯦꯡꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯥꯏꯔꯞ ꯋꯥꯈꯜ ꯈꯟꯖꯥꯟꯅꯩ꯫ ꯈꯪꯂꯥꯛꯂꯛꯏ ꯋꯥꯈꯜ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯣꯏ, ꯅꯣꯡꯃ ꯏꯆꯟꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯐꯩꯖꯨꯞꯁꯨ ꯄꯤꯔꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯈꯪꯗꯦ ꯉꯁꯤꯒꯤ ꯑꯃꯝꯕ ꯑꯍꯤꯡꯁꯤꯅ ꯀꯔꯝꯕ ꯑꯉꯥꯟꯕ ꯅꯨꯃꯤꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ? ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯅꯨꯃꯤꯠ ꯀꯧꯕ ꯃꯍꯥꯛꯄꯨ ꯑꯃꯝꯕ ꯃꯔꯛꯇ꯫ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯝꯂꯕ ꯋꯥꯛꯁꯤꯡꯒꯤ ꯑꯍꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫
ताइबंग पुंबा अहिंग ममाबु कीबना तुमकुन तानख्रबसु नोंदोल थक्की थाजा महाक्ति अहिंग मबु थौसाबिदा मोमोन नोक्तुना मसेक मंगागे लोइनना अंगौबा मंगालबु पुंगलंगलंगना संदोकली नुपीजा ओइबिसिंग मतौ तमजौ थाजा महाक्की नतिक नंगाल साउना अवांग ममफमदा काखत्तुना वांग नंगान मंगंबा ओयु नुपीजानी हाइदुना वाहे कारन चलकपा मिटिंग लाना येंगलकपा कैदौनुंदा ngamagloy होलाकपिरो मजाइबे मा इंगबने याद्रे लैसिल थाख्रबा अयुक्तुदा मिटखुना लेप लाउ लाउरी थोंगालदगी लाए हे कैनो ngaingamde लाउदुना चेंथोरई चंदो मांगोलदा कुसुम गलिनथोयगसो लेपतुना येंगहौवी अनिदुना चटखिबदो गाड़ी असौबनी मखोइनिना लाकमिन्नरीबा मागी नाकन्दा फमलिबी चंदा येंगलगा मिटखुना याम कल्लिको इसिंग अइंगमना लुजै हायरदी नंग अइना कैरोम पीबदी याबनी अदो पीररोय असाबना लुजरकलुमनी खंगी अदो खंगिदो याम फरबनी इबुंगो थौना लेख्रेदको नंगबु नुंसी नुंसु नुंसीबिदबा नुपादुगिदमक निंगथमगे अयुक्सिदा नंगना करी खंगे अइगिसे चटके याम चटलिबनी चबे चबे ngang अफाव याम सारकनुको स्वाइदा थनम चटकिसनी ngamni हायरदी चटको अथिंग मथमदेना चटकिबा यानिको अदुम मिटखुना ngamloidabo oibana makha tharak tarakte thawi adum sum thorappada lambi nakanda machi da mi sa thakpo ubada mitkhu ichando onselei cha glass amungam tang thakisira ichan mitkhu da chalogi khoidong langkhatna yenglei aikhoi gi seke dawno la isa asuk yam wa ngangnari se kaigino aswa khaloi hodre aigi ma tha se makok ta thajinjei मखोई नि फाना सांगना थौरकले निंथौ खोंगलान थरकले मोइरांग लान संद्रिङैदा नोंदाइरेंबगी गारीदो थौगलै मिटखुगा मपार सानना थौरगा गारीगी ग्लास सिंथरई माबु मसक उहलकलिबनी मिटखुसु नोंदाइरेंबबु उरबसु अहानबदा थौसारुदे अदुबु खंगिन यिंथोकलुबदा नोंदाइरेंबनी खंगलबदा मसापुंबा थगतख्रे नोंदाइरेंबसु थौवा इसा सादबगी मोओंगदनी थौरिबदो मिटखुना कन्ना लाउरई इचन नाकन दोन थोक्तुना लेरंबी चनसो मिटखुना लाउरपदा खंगले लेसिलै अदुबु नोंदाइरेंबदी ग्लास चिंखत्तुना मिटखुबु हेंगला थौख्रे कैनो दुकान लारिदुबा ए मिटखुना मसा निकपगुम तौबदा ngaglatna हाइरकपनी गाड़ी थौरिबदो ngamसिलक्त्रे ख्वाइदगी तपनपा खोंगजेलदनी थौरिबदो कैदौरंगी मिटखु वांगसी इचन हंगलकपनी अदुबु चानना मिटखुसु गाड़ी खामलै अदुगा वाला ngang मांगदा येंगदुना लै इचनसु मिटखुगी मिटयेंगदुगी माइकेदा येंगी करिसु उदे मदुदा मिटखुदा अमुंग हंजिला येंगै कैदौरगे हाबने खंगलाव लावखलै मिटखु खंप्रे खंबुगुम तौरई मसारु चोंखलै ngasi hek ai phuhalaba kaidau yengu nang aina mamang thakso pukhri da langthakibani ngasi ko hairaga marai khatpat lepkre mitsu kupkidre ichan su mitkhugi maong sida yeng thoklubada urei mangda khamliba kardu dagi nupa ma kumthanakliba wakhaloi shiludabani nongdairem bani khanglakpada mihul brang chongkhalei nongdairem badu saptra madani kumthaduna akhoi tamna laklibado mafam moirang lamsilamdai do khunyo phatringi lambi nakan anida yungliba khamba thoibi anigi nungda hakpa saktamani dugi manaktani nongdairem bani khabago mitkhoda hana tainerakte jangi thongdo kakak thilei mitko siyam thuna lok hangi nongdairem manama paldagi thongdo hangdoraklaga kumtharo machin yawbini pimjado tathak yengzare ei nongdairem babu इचन मची लेंग दलाई ख्रबदा खुदांग लामदुना चिंथरे थोंगदु मखौ थोकना थिंगसिलगा मिटखुदसु हायरमी हाय पाखंग नंगसु कुमथरो खंजावदु थादरमलगा इचनबु चिंगदुना पोकी मागी गाड़ी मनाक्ता मिटखुदि प्रिंग हे कावे माइक मखोंगनीदो मसी थोकनी तौगुमसी चटखुमसी हायजबदा ताबीब गौबा लैतिबा लम याम हेनबा अनम कन्नु करी सारे कांद्रुम ओंथरे माइरेन कायरे तुम्बा चाइरुंग मान मखुचना थाजिल अदी खौरीबा मिटखु आइगी मिट अनीसे लाक्थोखिबा सोइद्रे मुरुम सोंदुना कुमथारक्तुना अनीदुगी मनाक्ता लाई नोंदाइरेंबसु इचनगी खुदांगदो फत थादोई
ꯑꯗꯨꯒ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯈꯤ. ꯃꯤꯠꯈꯨꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯅꯤꯗꯨꯒꯤ ꯅꯥꯛ ꯌꯧꯔꯛꯂꯦ. ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯨꯔꯦ. ꯃꯤꯠꯈꯨ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯐꯪꯂꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯑꯅꯤꯗꯨꯗ ꯄꯨꯜꯂꯞ ꯑꯣꯟꯁꯤꯜꯂꯛꯏ. ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯁꯛ ꯎꯕꯗ ꯃꯤꯠꯈꯨꯗꯤ ꯀꯤꯈꯤꯕꯅ ꯃꯃꯥꯏ ꯊꯝꯐꯝ ꯈꯪꯗꯦ. ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯣꯏꯅꯦ? ꯈꯪꯅ ꯈꯪꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯣꯏꯕꯅ ꯑꯅꯤꯗꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ. ꯑꯅꯤꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯅꯣꯡꯗꯥꯏꯗꯣ. ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯆꯠꯂꯤꯗꯣ? ꯂꯥꯏ ꯈꯨꯔꯨꯝꯕꯅꯦ ꯗꯥꯔꯦꯝꯕ. ꯃꯤꯠꯈꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯃꯔꯩ ꯈꯠꯄ ꯉꯝꯗꯈꯩ ꯈꯨꯝꯂꯛꯄꯅꯤ. ꯃꯔꯩꯅ ꯆꯤꯝꯕꯥꯜꯗꯨꯁꯨ ꯂꯦꯛꯏ. ꯃꯤꯠꯈꯨ ꯀꯤꯃꯟꯈꯤꯕꯅ ꯏꯆꯟꯗ ꯌꯦꯡꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯅꯪꯗꯤ ꯀꯥꯏꯗꯅꯣ? ꯃꯤꯠꯈꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯣꯏꯔꯕꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯂꯛꯄ ꯑꯁꯤꯗ ꯏꯆꯟ ꯀꯔꯤ ꯈꯨꯝꯒꯅꯤ? ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯖꯕ ꯅꯠꯇ. ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ? ꯁꯥꯊꯤꯅ ꯁꯥꯎꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ. ꯏꯆꯟꯁꯨ ꯄꯥꯈꯠꯂꯛꯂꯦ. ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯁꯥꯎꯕꯗꯣ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯋꯥ ꯌꯥꯟꯅꯔꯅꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯑꯄꯥꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯂꯥꯏ ꯈꯨꯔꯨꯝꯕ. ꯀꯗꯥꯏꯗ? ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ. ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕꯗꯨ ꯀꯅꯥꯗꯅꯣ? ꯑꯃꯨꯛꯁꯨ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ. ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯤꯠꯈꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯦ. ꯅꯪꯉꯣꯟꯗꯁꯨ ꯑꯩꯕꯨ ꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯕ ꯌꯥꯔꯣꯏꯅ ꯍꯥꯏꯈꯤꯗꯥꯏ? ꯍꯥꯏꯌꯦ ꯗꯥꯔꯦꯝꯕ. ꯏꯆꯟꯁꯨ ꯑꯅꯤꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ. ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯅꯔꯝꯂꯤꯕ ꯃꯈꯣꯏꯅꯤꯗꯤ ꯈꯜꯂꯛꯏ. ꯃꯤꯠꯈꯨꯁꯨ ꯏꯆꯟꯒꯤ ꯃꯤꯠꯌꯦꯡꯗ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯦ. ꯌꯣꯡ ꯃꯃꯩ ꯆꯞꯄꯗꯨꯒ ꯃꯥꯟꯅꯔꯦ ꯃꯇꯧꯗꯣ. ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯔꯝꯕꯒꯤ ꯂꯥꯛꯊꯔꯛꯄ ꯑꯗꯨꯒ ꯏꯆꯟꯅ ꯄꯥꯎ ꯑꯃꯨꯛ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯀꯔꯝ ꯐꯥꯎꯅꯔꯝꯂꯤꯕꯅꯣ ꯍꯪꯂꯛꯀꯅꯤ. ꯑꯗꯨꯒ ꯀꯩꯒꯤ ꯄꯨꯔꯝꯃꯤꯕ? ꯑꯩꯅ ꯄꯨꯕ ꯅꯠꯇꯦ, ꯑꯩꯗꯤ ꯌꯥꯖꯗꯕꯅꯤ. ꯆꯠꯇꯅꯕꯁꯨ ꯀꯟꯅ ꯍꯥꯏꯖꯕꯅꯤ. ꯑꯗꯨꯗ ꯗꯥꯔꯦꯝꯕ. ꯑꯗꯨꯗ ꯏꯆꯟꯅ ꯌꯥꯗꯦ ꯃꯁꯤ ꯅꯠꯇ꯭ꯔꯥ? ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯤꯠꯈꯨ. ꯏꯆꯟꯅ ꯑꯩꯅ ꯅꯝꯗꯨꯅ ꯄꯨꯔꯛꯄꯅꯤ, ꯃꯥꯗꯤ ꯌꯥꯖꯗꯕꯅꯤ. ꯃꯃꯤꯠ ꯍꯥꯏꯔꯞ ꯎꯏꯁꯤꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕ. ꯑꯗꯨꯒ ꯃꯤꯠꯈꯨꯗꯁꯨ ꯌꯦꯡꯗ ꯏꯆꯟꯗꯁꯨ ꯌꯦꯡꯗ ꯑꯍꯥꯡꯕꯗ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯃꯤꯠꯈꯨꯗ ꯍꯥꯏꯔꯛꯏ. ꯃꯤꯠꯈꯨ, ꯅꯪ ꯑꯁ꯭ꯋꯥꯏꯗ ꯃꯥꯕꯨ ꯉꯥꯏꯔꯨꯔꯣ. ꯄꯟꯊꯗꯦ ꯃꯤꯠꯈꯨꯁꯨ ꯁꯔꯤꯜ ꯆꯟꯒꯅꯤ ꯊꯧꯔꯥꯡꯂꯨꯔꯕ ꯁꯥ ꯑꯃꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯦ ꯈꯟꯖꯅ ꯃꯃꯩ ꯐꯤꯔꯥꯜ ꯁꯥꯅ ꯆꯦꯟꯈꯤꯕꯒꯨꯝ ꯄꯟꯊꯔꯝꯗ ꯍꯨꯠ ꯂꯩꯗꯨꯅ ꯆꯠꯈꯤ. ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯤꯠꯈꯨ ꯆꯠꯈ꯭ꯔꯕꯗ ꯄꯤꯁꯨꯝ ꯁꯨꯛꯂꯛꯏ. ꯑꯁꯨꯌꯥꯝ ꯑꯅꯝ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯅꯝ ꯀꯟꯕ ꯅꯠꯇꯦ. ꯀꯩꯗꯧꯔꯤꯕ ꯑꯗꯨꯗꯤ? ꯆꯠꯇꯕ ꯌꯥꯗꯕꯩꯅꯤ. ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯥꯗꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ? ꯋꯥꯍꯩꯁꯤꯗ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯃꯤꯠꯀꯨꯞꯇ ꯌꯦꯡꯅꯩ. ꯃꯤꯀꯨꯞ ꯈꯔ ꯋꯥ ꯉꯥꯡꯒꯅꯤ ꯀꯥꯎꯅꯩ. ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯕꯨꯗꯤ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤ ꯏꯆꯟꯅ. ꯃꯗꯨꯗꯤ ꯍꯥꯏꯒꯅꯨ. ꯍꯥꯏꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯤꯡꯅꯈꯤꯒꯦ, ꯋꯥꯔꯧꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯍꯥꯏꯗꯣꯛꯈꯤꯕ ꯃꯪꯂꯥꯅꯤ ꯇꯥꯏꯕꯪꯅꯤ ꯈꯪꯈꯤꯗꯕ ꯋꯥꯍꯩꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯑꯉꯥꯎꯕ ꯑꯣꯏꯈꯤꯕꯗꯨꯔꯥ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯅꯪꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯗꯣ ꯃꯪꯂꯥꯟ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪ ꯑꯣꯏꯔꯕꯁꯨ ꯀꯥꯎꯕ ꯉꯝꯗꯦ, ꯉꯝꯒꯗꯕꯁꯨ ꯃꯥꯟꯗꯦ. ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯌꯥꯔꯣꯏ ꯃꯗꯨ ꯍꯛꯇꯨꯅ ꯊꯝꯕ ꯌꯥꯔꯣꯏ. ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ, ꯑꯩꯒꯤ ꯁꯛꯇꯝꯕꯨ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯊꯝꯒꯗꯕꯅꯤ. ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ, ꯅꯪꯒꯤ ꯁꯛꯇꯝ ꯍꯛꯇꯨꯅ ꯂꯥꯠꯆꯔꯤꯕꯅꯤ. ꯅꯪꯅ ꯇꯧꯕꯒꯨꯝ ꯑꯩꯁꯨ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯤ ꯅꯪ ꯂꯥꯟꯒꯅꯤ. ꯅꯪꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯅꯨꯡꯁꯤꯒꯗ꯭ꯔꯥ? ꯅꯪꯅ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯟꯖꯔꯤ. ꯄꯥꯜꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯍꯛꯅꯤꯡꯕ ꯃꯤꯁꯛ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯍꯛꯇꯨꯅ ꯊꯝꯒꯅꯤ. ꯂꯥꯠꯅꯤꯡꯕ ꯃꯤꯁꯛꯀꯤ ꯁꯛꯇꯝ ꯂꯥꯠꯇꯨꯅ ꯊꯝꯒꯅꯤ. ꯃꯁꯤꯗ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯔꯣꯏ. ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ. ꯃꯈꯣꯡꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡ ꯄꯪꯀꯥꯎꯗ ꯀꯥꯎꯊꯠꯂꯤ. ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯄꯣꯞ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯊꯤꯟꯖꯤꯟꯖꯩ. ꯄꯨꯝꯅꯃꯛ ꯎꯏ ꯃꯤꯠꯈꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯗꯣꯝ ꯍꯥꯏꯖꯩ. ꯀꯩꯅꯤ ꯀꯩ, ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯇꯣꯝꯇ ꯑꯉꯥꯎꯕꯗꯧꯅ ꯇꯧꯔꯤꯁꯦ. ꯏꯆꯟꯁꯤꯁꯨ ꯈꯥꯝꯗꯦ, ꯃꯁꯤꯃꯁꯨ ꯉꯥꯎꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ. ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯗꯀꯣ. ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯕꯨꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯔꯛꯇꯕ ꯃꯤꯕꯨꯅ ꯅꯨꯡꯁꯤꯕ. ꯃꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯁꯥꯎꯕ ꯐꯨꯗꯣꯛꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯥꯝꯃꯤ. ꯉꯥꯎꯔꯕꯣ? ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ. ꯅꯪꯅ ꯉꯥꯎꯍꯟꯕꯅꯦ, ꯅꯪꯅ. ꯊꯥꯗꯣꯛ, ꯐꯥꯒꯅꯨ, ꯈꯥꯝꯒꯅꯨ. ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯏ ꯊꯣꯛꯂꯤꯕ ꯈꯨꯠ ꯑꯗꯣ
ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯁꯦꯒꯥꯏꯔꯒ ꯈꯨꯅꯝꯗꯨꯗ ꯌꯦꯠꯁꯤꯟꯕꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯒꯅꯨ꯫ ꯎꯍꯜꯂꯔꯣꯏ꯫ ꯎꯅꯤꯡꯂꯕꯁꯨ ꯅꯪ ꯑꯩꯕꯨ ꯎꯕ ꯐꯪꯈꯤꯗꯕ ꯌꯥꯏ꯫ ꯃꯗꯨꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯂꯣꯠꯈꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯀꯥꯔꯗꯨꯗ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯅꯪꯒꯜꯗꯨ ꯇꯞꯅꯞꯅ ꯂꯦꯞꯍꯜꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯏꯊꯣꯡ ꯃꯆꯥꯗꯨꯗ ꯄꯥꯜꯂꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯏꯀꯥꯏ ꯊꯤꯕꯤ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯑꯗꯨꯝ ꯌꯦꯡꯉꯛꯂꯕꯗ ꯏꯀꯥꯏꯔꯗꯨꯅ ꯏꯟꯊꯣꯛꯀꯦ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯥꯗꯨꯅ ꯊꯝꯂꯛꯏ꯫ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗ ꯃꯥꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯅ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯂꯒ "ꯊꯥꯗꯣꯛꯑꯣ, ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ꯫ ꯂꯧꯅꯤꯡꯕ ꯂꯧꯖꯁꯅꯨ꯫ ꯑꯉꯥꯎꯕ, ꯃꯊꯧ ꯃꯔꯝ ꯈꯪꯗꯕꯒꯤ ꯃꯇꯧꯗꯣ ꯎꯠꯂꯛꯀꯅꯨ꯫ ꯂꯝꯕꯤꯅꯤ, ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯅꯪꯅ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗ꯭ꯔꯒ ꯑꯩꯅ ꯅꯪꯒꯤꯗꯤ ꯀꯔꯤꯒꯤ ꯈꯟꯗꯧꯔꯤꯕ? ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯕꯨ ꯋꯥꯍꯜꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯤꯔꯛꯀꯅꯨ, ꯄꯥꯝꯖꯗꯦ꯫ ꯅꯨꯡꯁꯤꯕꯗꯨꯅ ꯋꯥꯖꯍꯧꯗꯣꯏꯁꯦ ꯑꯩꯇꯅꯤ, ꯑꯩꯇ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ, ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯅꯕ ꯑꯩꯅ ꯀꯔꯝꯅ ꯃꯪꯂꯥꯟꯗꯅꯣ, ꯀꯔꯝꯕ ꯄꯥꯟꯗꯝꯗꯅꯣ ꯅꯨꯡꯁꯤꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯒꯗꯧꯔꯤꯕꯁꯦ? ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯉꯜꯂꯤꯉꯩ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯒꯅꯨ, ꯅꯨꯡꯁꯤꯕꯁꯨ ꯁꯥꯕꯤꯒꯅꯨ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯆꯧꯕ ꯑꯅꯤꯁꯨ ꯆꯦꯟꯊꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯤꯠꯂꯨꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯃꯗꯨ ꯎꯔꯨꯕꯗ ꯑꯃꯗꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯅ ꯅꯣꯡꯗꯥꯏꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯈ꯭ꯔꯦ ꯍꯦꯟꯅ꯫ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯏꯐꯗ ꯐꯖꯩ꯫ ꯏꯅꯨꯡꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯔꯦ꯫ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯁꯨ ꯁꯥꯎꯔꯕꯁꯨ ꯆꯩꯔꯕꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯐꯥꯊꯕ ꯉꯝꯗꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯆꯤꯝꯕꯥꯜꯅ ꯏꯆꯟꯒꯤ ꯈꯖꯥꯏꯗ ꯊꯦꯡꯈ꯭ꯔꯦ꯫ ꯏꯆꯟꯁꯨ ꯃꯆꯤ ꯂꯦꯡꯗ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯣ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯦꯛꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯑꯣꯏꯅꯕ ꯃꯇꯧꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯏꯀꯥꯏꯗꯨꯅ ꯂꯣꯠꯈ꯭ꯔꯕ꯭ꯔꯥ? ꯄꯟꯊꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯞꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯖꯥꯏꯗꯒꯤ ꯆꯤꯝꯕꯥꯜꯗꯣ ꯍꯟꯗꯣꯔꯛꯂꯦ꯫ ꯏꯆꯟꯅ ꯁꯨꯛꯇꯛ ꯌꯦꯡꯂꯛꯏ꯫ I want you, not for fun, not to hurt you, not to use you, but to make you feel happy. ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯁꯥꯎꯒꯟꯕ꯭ꯔꯥ? ꯄꯛꯆꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕꯗꯤ ꯑꯩ ꯌꯥꯏ, ꯃꯔꯝꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯤ꯫ ꯈꯪꯗꯦ ꯅꯪꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯊꯦꯡꯕꯗ ꯊꯦꯡꯅꯔꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯄꯤꯛꯈ꯭ꯔꯕ ꯎꯆꯤꯃꯨꯛꯇ ꯆꯥꯎꯕ ꯅꯪꯅ ꯖꯤꯔꯥꯞꯃꯨꯛ ꯋꯥꯡꯕ ꯑꯩꯕꯨ ꯌꯥꯝ ꯂꯥꯏꯅ ꯐꯥꯕꯤꯕꯩ ꯋꯥꯅꯤꯗ꯫ ꯆꯣ, ꯐꯥꯁꯨ ꯐꯥꯗꯅ ꯅꯆꯤꯟ ꯊꯤꯕ ꯅꯪꯅ ꯑꯩꯕꯨ ꯐꯥꯕꯤꯗꯣꯏ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯏꯟꯊꯣꯛꯏ ꯁꯥꯐꯨ ꯀꯟꯅ꯫ ꯅꯣꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ꯫ ꯄꯥꯈꯪ ꯃꯥꯅ ꯁꯥꯎꯕ ꯍꯟꯊꯔꯛꯄꯒꯤ ꯃꯃꯤ ꯎꯔꯃꯗ ꯏꯆꯟ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ꯫ ꯅꯣꯛꯂꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯒꯥꯔꯤꯗꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯏꯆꯟꯗ ꯄꯤꯔꯛꯏ꯫ ꯃꯥꯅ ꯋꯥꯅ ꯁꯦꯝꯖꯈꯤꯕ ꯁꯉꯥꯏ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯗꯨꯅꯤ꯫ ꯐꯨꯝꯗꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯤꯡꯊꯤꯅ ꯍꯛꯏ꯫ ꯁꯦ ꯊꯝꯖꯤꯜꯂꯣ, ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯅꯪꯒꯤꯗꯃꯛ꯫ ꯏꯆꯟꯒꯤ ꯈꯨꯠ ꯑꯅꯤꯗꯨꯗ ꯄꯥꯏꯍꯜꯂꯤ, ꯑꯗꯨꯒ ꯀꯣꯛꯇ ꯃꯥꯒꯤ ꯁꯣꯏꯐꯠꯇ꯭ꯔꯕ ꯃꯇꯧ ꯈꯨꯠꯅ ꯊꯝꯂꯒ ꯅꯥꯟꯕꯣꯏ ꯊꯦꯡꯕꯣꯏ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯤ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯌꯦꯡꯂꯤꯈꯩ ꯄꯦꯟꯕꯁꯨ ꯅꯥꯏꯗꯦ꯫ ꯑꯉꯥꯡ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯖꯗꯨꯅ ꯆꯠꯈꯤꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯗꯨ ꯇꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯉꯁꯤꯒꯤ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯊꯧꯅꯤꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯗꯣ ꯇꯣꯛꯄꯤꯌꯨ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯁꯨ ꯂꯣꯛꯇꯥꯛ ꯏꯃꯥꯏꯊꯛꯇ ꯍꯤ ꯍꯣꯟꯕ ꯉꯝꯒꯅꯤ, ꯐꯖꯕ ꯏꯁꯩꯁꯨ ꯁꯛꯄ ꯉꯝꯒꯅꯤ꯫ ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯅ ꯍꯣꯟꯕ ꯍꯤꯊꯛꯇ ꯐꯝꯗꯨꯅ ꯑꯩꯒꯤꯗꯃꯛ ꯏꯁꯩ ꯁꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯨ ꯃꯣꯏꯔꯥꯡ ꯀꯅꯥ ꯈꯪꯍꯧꯗ꯭ꯔꯕꯁꯨ ꯂꯣꯛꯇꯥꯛ ꯏꯃꯥꯏꯊꯛꯇ ꯇꯤꯜꯍꯧꯕꯗꯤ ꯌꯥꯏꯗꯅ, ꯌꯥꯗ꯭ꯔꯣ? ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ꯫ ꯅꯨꯡꯁꯤꯕ ꯏꯆꯝ ꯆꯝꯕ ꯃꯤꯁꯨꯝ ꯇꯦꯟꯖꯩꯒꯨꯝꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯝꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟꯗ ꯆꯠꯂꯒꯦ ꯍꯥꯏꯕꯒꯨꯝ ꯈꯨꯠ ꯊꯥꯡꯒꯠꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯒꯥꯔꯤ ꯊꯧꯈꯤꯕ ꯃꯤꯀꯨꯞꯇ ꯏꯆꯟꯗ ꯌꯦꯡꯂꯝꯗꯕꯁꯨ ꯀꯥꯎꯈꯤꯗꯦ꯫ ꯃꯤꯠꯈꯨꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯕꯨ ꯌꯦꯡꯂꯛꯂꯕꯁꯨ ꯎꯁꯤꯟꯅꯗ ꯂꯩꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯈꯤ, ꯑꯗꯨꯕꯨ ꯌꯦꯡꯂꯝꯈꯤꯗ꯭ꯔꯦ꯫
इचन से मची लेंदा मिकुप अमा अनि लेपलगा मिठुगी नाकता लाक्तना मागी फममदा काखलई चटसे कदाइदा अखोइना लाकपा मफमदा मिठो वा ngangnatre adum thore nongdairam basu khangni इचन मागी वागी मायोक्ता मान हाइबा ताबी दा चटख्रेबदो साइ क्लास तगी उई मधु तबु खंगे हाइदना तपना थौबनी मरौ लेना चिंबा चिंगदम नोई अदुगे इचन गी फी मजेना यतबिरकपा असोकपा मखुद अदुबु येंगलगा पाइखे थौकी पाखंग लेसा अनिमा माना माना निंगबा वाखलना पुदुना अपामा माइकेदा चटनखी खंगदे करीबु तमलिगबा